International Meitei Christian Youth Assembly na leibak miyam pumnamakta karigumba wafam khara thamjarakli madudi thangjing singda cross yungliba lokthokadabani ibudau thangjingi maru oiba khubam thangjing sing asi sahi kayagi matamdagi Meitei aikhoigi puwari amasung khuntoklonga sagonaraklaga lakpa yamna maru oiba mafam amani thangjing singoi rol singni chuklen amadi thangjing thelongi latam kayada thangjing sing asi Meitei aikhoiga tatna thanaba yadraba khubam ama oina ngasi fawba section na ngak senduna lakpani sin Kuki yogi narco terrorist kanglup kharana cross ama yungsilamba asi yamna laibak thiba si yungpham sungthok thoktaba mafam amani amasung malemda masing khwaidagi yamna leiriba Christian pomnamakpu senthanaba sinba thong amani singda yungliba cross asidi mapu ibungogi nungsibagi cross adunati masidi jisugi oida yeta pang tingliba anidugi manungda pukning hongdaba huranba mihatpa miphatta adugi cross aduga pangkhakni masigi cross asidi lam khopsinanaba opi thaba yananaba separate administration tananaba amasung mi hatnaba yungba cross ni haini lobi yai sigumba aran ahui mayam asina maram oiraga karisu khangjadraba Meitei Christian pomnamakta amadi atai Phurupki Christian singdasu miwa maisa yamna langhale maram asina athuba matamda cross adu lokthau senglaba cross pu lana sizinaba to aduga karigumba lokthoktrabadi International Meitei Christian Youth Assembly MCAna tawfam thokpa thabak sing lokhalakani dam sangdam singa loinana sapak phaktorkani mi halaga hallelujah lawba ngamba na khoibu kanano